Hi everyone. Ngasi jina khoi the 10x rule Grant Cardone ge likes ge third suban amini. Ngasi go na ai yam matam lo roi yam 10 ba point ma khak thamjage. Akhoi ngasi ge point jina point ani khatani thamdu se. Ngasi da author jina piri se akhoi ge success haibasi miyoi ba amagi punsi da akhoi isagi duty amne na khanba darka tai hai. Masi success oi da ya de ko akhoi ge duty ne khan ga da wa hai. Adu amana mana victim mindset haiba wakhalon amakak puthoi sigi concept ani ji khak ai share tau jage ngasi gi waina sida aham bagi da mana hai se akhoi gi punsi ji da miyoi amana success oibada akhoi gi success oirak taraga di madudagi kanarakpa mayamam lei society ji da mana success oirak podagi miyoi mayamam kanai hai tare ko mama sazu kanai magi imung manung kanai masama su kanai marup mapang loi kanani sen puguda worju then society do the value myam phange aduna masai mi amana fail or ko matam da punsida fail or matam da mangjaba myam lei haibasi author ji concept ni ana manam fail or ko matam da magi imung manung mangjai mai mari mata sing loi mangi masa masu na mangjagani then society de ju mangjai haidi akhoi gi mangondagi kanar kadawo myam du kaimta kana hodrawni miyo amana fail oi ba se aduna ngasai akhoi khudimak poiba sangsar da akhoi poiba khudimak se loinamak success oiba darka tai haiba aduga success oiba je akhoi gi soidraba tofam thokpa duty amani haidana akhoi isa na sigi wakhalon se chenbiu na hai author ji concept se aduna ngasai gi sidai da akhoi mindset se lakhon tamda mana hai se akhoi yamna abundance oiba successful oiba migi mindset haibam lei aduga victim mindset haibam ga mana ani thona khaidui aduda successful oiba mindset hai kanjida sangsar jida akhoi khudimak se success oigadobuni haina khanba haibadi ma success oiragadi ai mangjani haina khanba natabo akhoi khudimak se loinama success oinabagi room lei sangsar jida aduga akhoi khudimak success oiba matamda loyai maju success oibai aiju success oibai mipum khudimak loi success oiminaga dawni haina khanba miyoi makhalama aduga amana victim mindset aibajina karigumba ama hek punsida fail oiba matamda mana fail oiribasi gi maram mayam ama leiba haibadi society jidani haibi ai magi selmit loan ne haibi ai magi government na support tawde haibi ai ecosystem leite haibi ai magi imung manung na support tawde haibi ai makhan makha kya ama leiba sumba miyobisi mana authors na haise khoi victim mindset ko hai haibadi situation duna maram oraga mangonda karim bakhra ngamda bakhra leibadagi ai je success oiba ngamhodabani haibagi mongda mana khanjab ko aduna haiba posi haiba asumba wakanji masagi akhona victim mindset haibisi lai aduna mana kai hai life ta success oige hai taragadi life ta khoigi punsida aingonda thoiba thodok khudimak aina apamba bu orsu pamda bu orsu situation khudimak event khudimak aingonda thoiba singsa aina thonbani haiba aigi responsibility loba ngambasina masina akhoigi miyoibasi success lomda man da sangsalak nabagi ahan khongthang amani ana hai aduna once isana responsibility loba ngamaba miyoiba ma hek oiba ngam matamda aigi punsida thoiba thodok khudimak aigi life se aigi control da lakani haba adu natragadi maje always victim mindset oiraga punsida mai pakpagi sangse yamna watna lei haiba wakhalonji masigi waina ai thamjage ado ngasi je ai kitang thabak athuba masu lei ngaiga leiba aduna maram oiga ai matang sida khogi video je ai tension jage ado hayeng amu makha ta jage ma'am thank you for watching